Chief Minister की लारी इंग program की मखादा सोथरब section द लेबा महिरु सिंह ओइबा थातरु की free remedial coaching scheme ngasi Chief Minister Biren hongdokre Manipur की मांगसिल लबंगा मखल सिंह से मुठिदन बहोना होबना अफबक ओइगनि हाइना Deputy Chief Minister Joy Kumar appeal तौरखरे हंदक सही की दिसंबर फाव की मनुष्य स्टेट असि मफम सिन थोंगना मई फंगनबा फंगनब ngamlagani haina MSPCL na thajab thamlakli amasung singmi tam integrity football tournament arabi bakha leikai kangjebungda ngasidagi haukhre mayam khurumjari adumni ambiribasi impact news ni ai takhilamam siam kanen hauze pungja si phawbagi marba paw sing miyam de pizari Chief Minister की लारिक यंगमिनसी प्रोग्राम की मखादा सोथरब सेक्शन द लेबा महिरु सिंह ओइबा था तरुकी फ्री रेमेडियल कोचिंग स्कीम ngasi Chief Minister नोंगथोमम बिरेन हौदोखरे स्कीम मद हौदोकलदुना Chief Minister बिरेना महिरु सिंह लेबा असिगी तुंगी युम्बिनी अदबु ओजा सिंहसु मखोइबु युम्बी ओइनबा होनबदा यामना मरु ओइ हाइना फोंगदोकी Chief Minister बिरेना मखा तारदुना लेंगाक असिन सही अमरोम लेंगाक lakpasida lupa ko tilising ama henbagi project kaya paikatuna mai pakna sangakre scheme masisu sota horaba section ge mahiru singi damak lengak asigi Department of Minorities OVC and Scheduled Caste Government of Manipur ge makhada Manipur Minorities and OVC Economic Development Society na paikatpani scheme masigi matiangna sota horaba mahiru singsu mahi gi lamda thong manaba purapangam lagani Scheme asigi oina lenga ke mahiloi sang singdagi oza marfu humdoi amasung lanai gi mahiloi sang singdagi oza humudra matoi khangatle lenga ki oza singdana coaching asigi damak tha madu lupa lising mangadagi taruk fawba amasung lanai gi mahiloi sang singdagi khangalaba oza singdana tha da lupa lising nipandagi tara fawba pigani haina fongdoki scheme hawdopagi thoramadu da coaching asigi oza Oigadori basingda makhoi appointment amasung posting order sing khusnaki scheme masigi makhada class 6 tage 10 fawba amasung class 11 ge 12 tamliba mairu singda science mathematics amasung english subject ta coaching pigadori Chief Minister Secretary ta pangthoki ba thoram aduda MOVC ge principal secretary PK Singh MOVC ge director KS Dinesh Chandra Yaungna Marinaba department official sing amasung oza singna saruyaki Oza fatragadi afaba leader thol oi aduna waza da yamna importance waza khanbada aduga waza ga government ga loina bada yamna khoi quality and dedication waza sing masak khang mathok tai hai je koi filter minorities and other backward classes ki makhada cover toba coaching tuition provide to bangam jadaba maduguma satra satri singku de khoi government na free the coaching pin na tha taru ki oina khoi scheme am khalokot pani lawar gina coaching center tara ga taru aduga higher gina coaching center tare khoi identify torga headmaster sing oja sing na adugumba khoi almost satra sing su khoi identify tore subject ahum du da coaching piraga satra sing du gi academic career to improve tongna ba Higher and Technical Education Department Government Manipur na College Oza Singhi tenure transfer amadi posting policy khudaktagi chanaba hauragani haina department asina DIPR ki khuthang na thopa order amana khangalakli department asigi makhada leiba Oza Singhi transfer amasung posting natraga utilizing ki thabak thorom sing lenga ki education minister na chairman within a member taruk na saba committee amana yengsilagani haina su palakli Manipur की मांगसिल लबंगा मखल सिंगसी मुठखिदन बहोना होबना अफब ओइगनि हाइना साइंस एंड टेक्नोलॉजी मिनिस्टर ओइबदनतना डिप्यूटी चीफ मिनिस्टर ओरिबा युमनाम जॉय कुमार फोंगदोखरे डीएम कॉलेज कैंपस ता लाइबा मणिपुर साइंस एक्वेरियम दा मंगा सुबस्ता लेवल एक्वेरियम एग्जीबिशन कम फ्लावर शो हौदोपगी थरमदा वाफमसे फोंगदोखिबनी थरमदुदा जॉय कुमार मखा तारदुना स्टेट असुगी nga मखल खरदी मांगखिबा फावबा यावरबनी मांगसिलक लबंगा मखल सिंग कलौनबा Paktak nana breeding tawbagi thabak paikat patangai fade miyam nasu nga singasigi habitat asi munna khangbi ba mathau tai haiki
Manipur Science and Technology Council Mastek na Sundana Thas ki tang kun mari fawa sathagadoriba aquarium exhibition cum flower show hautopaki thoram aduda Mastek secretary director ngayokpa haile thaba musing su saruyake aquarium exhibition cum flower show asida lamdamasigi amasung mapalamgi nga makal marfu mari amasung layamadi hai makal kaya so utli. For those who love fish, to see that at least the indigenous fishes which are facing extinction, we try to see that these survive, and we try to give a place for them in the future also. Because of the development, because of the things, their habitat have been destroyed, and they are no longer to have the same type of habitat in which they can flourish. We have to study. And we have to see that, if not the entire habitat in which they used to live, but at least let's try to create something. BJP no singba lenga asiga santi ki wari sanna ba thaurang pumba handok le haina lona thingkraba People's War Group PWG gi Central Media Coordinator Lenin Maite ni serolamada khangalakli lenga asibo kleptocracy ni haina maral sireduna peace process asigi interlocutor sanabam gunajitpu PWG gi member ni haiba wafam busu akan mamongda yanne ba fongdorakle Central amadi state government na barton torokpadagi gunajit haiba mioi asi supnagi interlocutor ama oina laibani lup asina point tarahom do yawba aserbe demand draft amadi point taramatho yawba flexible ground rule Ravindra Kauba lengak ki mute amagi khuthangda lengak ta pisin ki adubo Assam Rifles amadi lengak officer kharana arimada tahan ki amadi gunajitpu drug khusu khulai amadi pokhai be yaba masak singi SARS ta lana victimized to bi haina serla sina makha tarakli amaromda Catholic Mission School singda ming sanbadalup asina kota laukiba laite adumapu school sing asina sotharaba under private village amadi wa victims singi damakta set tara khakadabani haina khangalakli English ni tarama fun fawgi manunda lebak asigi mafam sinba thungna mai fangan gani haina center government na thamliba pandam asigi ngangnanaba English ni tarani pangi December tha fawgi manungda state asigi mafam sinba thungna mai fanganaba Manipur lengakna akan bakhongthang lokhatli Levasigi State Singa Yengarubada Manipur State Power Company Limited MSPCL na Khwaidagi Phaba Transmitting Network Oibangamnaba Awama Thakta Honari Haina MSPCL ki Managing Director N Saratna Fongdokre Wafumasi Directorate of Information and Public Relations DIPR Senduna Mamang Thagi February Tang Kunmadagi Leptan Satarakpa Lenga ki Loisang Singa officials Singi Pawmi Singa Unabaki Thoramda Fongdokibane Hiramasagi Matang the Managing Director Saratna Fongdokibada Electric transmission gi lamda infrastructure gi khongthang yangna sangsen man awar pakhara khazik mention bada awaba oiroi sangwat sagal leba infrastructure singe khongthang asi mapung fabaga state asigi oina lakadrib sahi taramanga kon fabagi oina afaba makhal gi mai miyamda phangan bada thoina awaba leiroi haike mahangna makha tardana Haukiba say amasida company asina 132 by 33 kV substation listing mari 33 by substation mari 33 by 11 kV substation mapan matau tauhan kibagalunena mori amasung thanlolda 132 by 33 kV substation amam sab loisinduna commission taunba thaurang tauri haiki power system planning gi NER gi matangda mangarak suba oina Pamkiba Standing Committee ki mifamna Imphal de New Kohima amasung New Kohima de New Mariani Fauraga Misa Fawa 400 kV diesel line sangduk na bawari lauki haiba thabak asi lakadur English ni kungi jun tang kutra fawa ki manungda loisin baki pandamda Kohima Mariani Transmission Limited na thabak suba haukri hainasu mana makhata na fongdokre Hanadi sustainable power ne koina mai bu khita ngala de koina khalam baduni ngasi di koina best quality adu gi mandate ni adu akoi pi bu ngamna bo honari hauji ti ayamba infrastructure growth chi fazna lai grabina marak ta khar khar akoi mention badudi issue oidre hajari ba achu ba thawang mayam loi sale hari ba koi 132 kV bore koi hoji already thalon mas manu koi loire
tipai musu target tawri adu edi almost 132 se loire packet pase adagi power ki ani khak tu su koina kan monitor tawri amana gampa zone da amana tamenglong da adu su koina kan ade moin another 33 kv 13 number am su honari sahi si lor pada su loisala ani aduna mai tokdana koi consumer singi afaba best power pin ba target tawai hai tare Manipur State Power Distribution Company Limited MSPDCL gi miyeng makhada Kaisampata transformer works mamalaire kumjali sing tara taret mas tara taret gi housing forward transformer chamba humudra taret sem ngam khri haina company asigi MDL Priyokoma Fongdokre wafam si DIPN sinal tangkak naina lenga ki makhada labor department gi makok thom official singa pawmi singa unabagi thoram da fongdokibani Morang Kom the Pangto Kiba Unabaki Thorum Adu the El Priocoman High, MSBDCL Gimaike the Transformer Assemble Laude, Lunena, Kanagomana Transformer Sembagi Paisa Lobagi Wafam Lerabadi, Company the Pau Pibi Haina, Managing Director Asina, Miyangi Puning Sings Luckily. Nakalamoromda, said Asi the Mai Huranmagi Wapamama Laklibasi, Laksunaba Company Oiba, ASI Natragana Inspector Ama Lit Tauba, dedicated anti thief team Ama, Semnabaki Taurang Lady. Dedicated team asi lereba matamda state asida mai huran bagi thaudok asi laksima ngamlagani hai loinena routine 9 sek tauba yaragani haina MD asina makhata ki amaramda house fawagi oina mai huran maga marilenena mai huran magi case listing maga chamanga hamponi pan thengnaki masigi manuna case sam humpomari FIL lots tauba ngamkhre mioi ani zel yaukhre loinena mioi listing maga samri subna marida penalty pihanki MSBTCL gi miyang makha da kumjali suni tara manga tara tarukta lupa crore chama ga marfu mathoi ga lak tara mathoi gi bill senpam revenue oina khongat kre bill collection asi hengatuna kumjali suni tara tara ki December fawada lupa crore chani ga lak humudra mari ga senpam khongat pangam ki haina el priyokumana makha ta na fongdoki NTTF misal ka yuloka katinga da full time oina khoi enforcement ni ngama GM commercial haida sida interest tawraga the government right kona state advisory committee na koi atoba formal state advisory committee da kona request tawraga koi tongan ba yamna chaw monta da dedicated haida SI ba ding na kana inspector ba na litoba ni manga tare di pana sia wa police ma thabaga koi full time ba nuki different places ta mai huran ba ni prepare to ri yanji Aviation Sports Minister led Pau Hapkipna ngasi National Sports University sagadori ba kautruk amasung harau thelgi mafam ingsinkre National Sports University asigi mafam asi yengsinbada yas ki director and Pravin Kangpopi DC Pradeep Sandren Kangpopi district ki ASP Hemant Pandya amasung koki students organization ki swagi lusing makaya susarya ki Yas Minister Yengsen Kongsen Aduda Mafamasiki Kunja Singna Lamgi Matangda Tiangnari Bukodong Sadaba Sing Minister the Wakatki. Minister Langak na Miyangi Apambaki Mayokta Leroi Kangpopi DC da Ataba Matamda Lamgi Say that he was Sing Loishinaba Pautak Piki Hairi. Lamdamasi the Kundaminari Bakuding Tungi Mirol Gini Kunai Sigin Haiba Kanadabana Lamdamasi Charang Nabu Kunai Ama Oiri Haina, CF Amasung PD Minister Karam Siam na Fongdokre. Kastuba Gandhi Institute for Development Manipur Sinduna, role of youths in peace building Haiba Hiramasinamit Ninisuna Satagadaba, workshop program ama Hogdopaki Tauramda Wafamasi Minister Siam na Fongdokibane. Workshop Sir Yariba Naha Sing the Apil Tauraduna, Mahak na Haikibada, Naha Oiringai Matamda, Akangai Singa, Sing Nangang Liba Wafam Sing Munataba, Afaba Makal Gilarik Kaya Paduna, Kunai gi Fanaba Hodabatai. Adabu, Afaba Kunai Amadi, Afaba Misak Ama, Oinaba Honabada, Kari Taudang, Lower the Haiba City, Isana, Kanjagadabani, Kalibu Wakalon Dumak Tabakta on Tokadabani, Afaba Oinaba Kalaga, Tabak Oina, Pangtok Trabadi, Kanabu Oiroi, House Manipugi Kunayasi, Karama Maika the Salibagi Haibasi, Leba Nakliba, Pamnaiba Sing Power Ngauri. Yeng Badadi, Southward Pamanba Adabu, Southward Padi Watley, Wakalon Sing the Tabak Taunaba, Jangi, Masamak Napairiba, CF Amasupi di Manipurda, Ladiba Department Singi Manungda, Kwaidi Morpada, Natana, Yaitong Pamdong Singna, Mikaba Department Ama Oiribani, Hairaduna, Asingumba Pataba Miam Sing,
mayamsi leitanaba naha singna isagi ithau masak khangna tamluriba mai singi kanaba loduna hona kadabani haina su thamki samasi karambada lambi da sanige si leipat nai ba koi boguda mai ke sing ngauri koi masense amaga thasanada prajaga sarkarga voluntary organization singa leiba ki thabak toriba mayamsi amaga di direction je punna saminada akoi naha kodi maktungi million days di loina ba dum hai loina ba khangi ada athaba future gi yamna athaba nagri ama oina na bo hona bada akoi kari title lawadi gi habesti ai ishan khanjagadabani Imphal Jiribam National Highway Contractor Lambi asi yausang mamangdagi yada leibadagi drivers kaya awaba mayuknaduna lairi haina Manipur Drivers Welfare Association gi sirolaman hairi Imphal Jiribam lambi da lairiba barak thong tatkibadagi housing Assam lomdagi sanglakpa malgari kaya housing Jiri Gate fawba lansin handana lairi housing drivers ina thengnari awaba si laingang athuma matamda miyeng sangbiu hairi Manipur University Sathariba Chamaga Mangarak Suba Indian Science Congress ki manung sanangasi Rashtriya Vigyan Sansa Shamelan Hainaming Thon Matarama Thorek Suba Science Communicators Meet Deputy Minister Yumnam Joy Kumana Haudokre Research Tauriba Singna Tumin Lesson Bagi Mahuta Research Taubada Panglak Pathaba ki Fall Sing Miamda Kangan Bagi Apamba Deputy Minister na Fongdokre Department of Science and Technology New Delhi gi Miang Makada Loinana Numit Nini Sathagadaba Taramatoi Suba Science Communicators Meet Adu Manipur University ki Court Hall da Haudoki Bane Tharamado Haudopaki Warol period na Science and Technology ki Tausu Puriba Deputy Minister Yumnam Joy Komana Fongdoki Bada Science amasung technology na tauba ngambagi sangasi nomagi hengalakli adubu hiram kayada thijiliba researchers singna thijinbada fanglakpa fall sing thabakta onthokna miyam da khangandrabadi thijilubagi kanaba lairoi haina fongdoki loinana scientists singna su thabak paikhatpada miyam gi afaba amasung kanagadaba yenglaga thabak paikhatnibagi apamba su fongdoki Tharamadu Haudokpada Saru Yakiba Manipur University ki Vice Chancellor Professor Adya Prasad Pandey na Fongdokibada Pangthokliba Meet ase Raising the Unreached Through Science and Technology haiba theme da pangthokpani Science and Technology ki anobu wakalon singna socio-economic ta ahongba poraknaba honabada khulai oina sijinaba ngamlagadi grassroots tagi hauraga miyam da kanaba piba ngamgani haina so Fongdoki I think from the very plain reading, reaching the unreached will have to be not like you and us, people who are underprivileged, who are not. So basically, when we think of reaching the unreached through science and technology, ladies and gentlemen, I think I won't be very wrong if I'm to assume that what we are going to reach to them are not the very high knowledge of science or technology, but I think something which can be helpful and useful to their life. Maoist Communist Party na Manipur ke Catholic Mission School ahum gi mathakta sengdorna ba khangan ki bo wafam sing ngasi phaba sengdorok tri maramaduna sayolama gi manungda Catholic School ahum asina Manipur gi miyamda asumba adu khangan da ba thoklabadi lakliba March kunmanga nomaising numita gi hauraga hairiba school ahum amadi school sing asida salairiba van service sing gi mathakta akan mamiyeng sanglagani haina lona thingraba lup asigi standing committee ke coordinator Kiong Hang Mangangi cherulamana Thamlakli. Meetu of the Catholic School Singi Administration Pahin Bakudakta Tokadabani, Manipur University da Indian Science Congress ka Marilena Semwat Sagali Basing, Quality Maintain Taudi Haiba, Tika Daramadi, Engineering Selgi, Marilaba Kudimakna, Yazagadabani, University Asigi, Credibility Singnadabangamdi Hainasu, Cherulasina, Palakli. Hausi matang swaida break matang laujage break matungda sahi kuntrani thoigi matungda Sangai Pro Public Health Sub Center ngasi Health Minister Jayant Kumana sanga ki bagi pau amadi Manipur ma sung maling tongan tongan i pau sepudna laksage impact news po hengta da lebiu break matungda taran moksari hausi makhata pau da sahi kuntrani thoigi matungda Sangai Pro Public Health Sub Center gi sanglin ngasi Health Minister Jayant Kumana sanga kre Nakalamuram the Health Sub Center asigi maruiba yenglaga athuba matamda Arvan Primary Health Center oin upgrade tauna na bhonaragani hainasu minister na thajaba fongdokre
ngasi pasoi kendra gi manung sana sangai pro kawi khul da pangtho ki ba thoram aduga mari lenen health minister Jent Koman hai ki bada housing lady se minister nong thomam berin nu singba lenga asina health amadi education bo hena importance spirit miyam punsi sangna nunga yai fana lehenna ba pandamda health department su akan mamongda honari health department na sangai pro amadi manak nakpada leriba miyam da tangai fadaba health service pinana ba pandamda health sub center ase thambani adubo sangai pro da leriba ahal singi apamba loinena miyam gi tangai fadaba yenglaga center ase upgrade tawna ba honage nakala moramda center ase da leriba medical staff singnasu center ase na koliba mafam da leriba miyambu minung sigaloinena miyam gi seba tawna ba so health minister na appeal tawki ngasige thawramadra sar yakiba NPP ge general secretary CSB Joy Singha na haikibada sangai pro khulgi market ta matam kaya de lirak laba public health sub center asigi sub saba mafam ama pasoi kendra asigi lusing basing minister singna honaram daba asi laibak thibani thengla basu thengna public health sub center asigi sangle lamang asi health minister amadi health department hona biduna sangabi ba asimak thagningai ni fongdoki noine taribi jaga da mate yum dong gudin koyo ga chalo imu manung nen khalalo mioi ba man mi magi punchi kan mangam de son semo banga tani but son piri ba seng matam adu phau ba kan no hona ba sin akoi duty oi bane ata nang loina mi chapa dar ke sarada da baton to kani nang ngasi ahallaman solaba leijadaba mayam ahallaman singjina ngasi BP gi sugar gi ngal etan masa ana bo problem lakko singje makoi no hospital chapati ngamjadaba thongan sida leiragadi makoi na nungti gi khongna tholaga asom dei sungai re la ga yengjabadu maduni yamna khoina mathau tari se leader singda minister singda aina angamba haijadana kendra gi awarpa suksoi dana yahon bangamna bo hona jagi State asigi mamangi general election da Sagomla Islamic constituency da RK Imobo MLA oin elect tawkhibagi mayokta Dr. Kes Lokena Manipur High Court thakib election petition ga mailena RK Imona Supreme Court thakib special lay petition ado ngasi Chief Justice Deepak Mishra na lusingba just ahum gi bench amana kakre Impact News na phamba paw da Supreme Court ki ngasigi warep asina Manipur High Court ta panlediba election petition ado makha sathab yaragani hairi Hiramasaki matang ngasi Supreme Court Senior Advocate P.K. Goswami masung anup Bovra anina Dr. Kes Loken gidamakta amadi Senior Council KV Biswanatna RK Imo gidamakta leptuna yetnake panbayai Manipur High Court na mamang da RK Imona election petition asike mayukta tharakiba plea su kakiba lerabani Tourism Department ke Director Nalusing Bakangbo Amana Namol Assembly Constituency ke Manungsan Saba Lusinariba Tourist Sport Ahum Hak Thiang na Yang Sinkre Apun Malpa Crore Humudra Tare Dasmik Mari Manga Gi Sanpam Oiba Amadi Hauki Bastai Lisinu Tara Marita ke Hauduna Khori Phaba Singphu Macha Amadi Singphu Achaubada Sagaliba Cafeteria Ani Amasung Rainwater harvesting plan ani gi phibam yang sin kiba aduda tourism director W Ibolna mafam sing aduda sagaliba building amadi fencing sing adu housing fabagi oina kaithokiba sanfam sing aduga thoina khenaba laiti haina fongdoki amadi numitarini gi manungda akuba marol pikhalnaba MDS ke officials sing da pautak piki ngasi ke kongsan da sar yakiba BJP namol mandal gi waka oibetanatana iso gram pasat ke pradhan W Devana fongdoki bada asukuina sabal loshindana mongsong onduna nongkhang saiduna thong thona amata pandana flooring forwarding thina tawdabasi yaning de lamdamasi ge lan oigadori ba mafam asi atuma matam da sabal loshin bedana miyam da kanaba fangana ba wafam thamki ngasi ke khongsa aduda tourism department amsung MDS ka official sing BJP namol madal gi mihut sing mafamadu gi councillor sing gram pasat gi pradhan amsung member sing so sarviya ki 2014 dagi saba hoba tourism gi isok sing phu amadi sing phu masada saba tourism je hojik 2018 joro phawbada hojik saba loisandadana leire praja gi iho lakpadagi ekhoi gi panchayat ki side dagi ekhoi gi BJP mandan gi ekhoi apunba kangbu jina matam kya mamang dagi ekhoi demand tawduna laksabani ado hojik phawba 2018 yoro si phawba saba loisande leiriba structure sida ekhoi sarkar na thalokhiba paisa ga hojik sariba tawriba thabak siga
मसी यामना सानदे अदुना सरकारना अथुब मतमदा यंगसिनबियु अखोगी डिमांड कया तौबु याब खोंगं संगसिनगनी हाइना आइना म्यांग फम थमजे यारिपोक टॉप सिंह था द था से तांग तरेता लाई हराउबगी तांगहुल साब मियोइदा खोंगपाकना काउरुबदगी मियामना फुबदा लैखिद्रबा मोरांग थेम मेगगी मिसी द सेना मियोइ मरी कोटा पुथोकलबा मतुंगदा पुलिस रिमांड लौथखरे थौदो अदु सेना बनि हारिबा पुखरी होंगबम राजू सिंह कोंजेंगबम नीलकांता माइबम जीवन मसुंग लाइस्रम मुनालबु ngasi मेगा हातकिबगे केस का मरी लेना जुडिशियल मजिस्ट्रेट फर्स्ट क्लास इम्फाल ईस्ट की ममांग द पुथोकी कोर्ट पुथोकलबा मतुंगदा चेनरी मियोइसिंग असि की काउंसिल सिंग न मखोई मखोई की क्लाइंट सिंग बो बेलदा थादुकनबगी एप्लीकेशन पिसन की स्टेट की माइकेदगी केस अदु थेंगनरी एडिशनल पब्लिक प्रोसिक्यूटर ना थौदोक अदु द चेनरी मियोइसिंग असि थौदोक अदुबो हक थेंगनना थेंगनबा अमदी फुबो यावबो यावरी केस असि थिगटपा हौबदा ngairibagi mathakta witness amatagi waru loba haudribana senariba singbelda thadopiganu haina jasta prayer tauki jasna maike enibagi warul taraba matungda senariba raju nilakanta jibanama samunalbu makhatana wahang pong sathaba yananaba mathang thagi tang ani fawa judicial custody de remand pikre Handak sanga ki ba Kwata High School session aroba matung da oza sang yausang suti sakhi ba dagi ngasi fawa school asida la khidre haina Kwata Village Authority na thadoropa chiolaman haire hiramasagi matang da maina ba lenga ki authority na miyeng singsin biduna singsin bina ba serlo sinama khatari National Institute for Locomotor Disabilities amasung Spastic Society Manipur anina kusam naraga Comprehensive Rehabilitation and Community-Based Approach Haibi Hiram the Namit Humni Satagadaba Workshop among us in Manipur Club the Haudokre. Workshop Aduga Marilenana Spastic Society Manipur Secretary Lysram Tokendra Rikina Fongdorpada Pangtolibu Workshop Asigi Pandamdi Persons with Disabilities Singi Ifanaba Honariba Organization Singamasung NGO Singda Capacity Building Lehenduna Nam Soreba Singda Community Gi Thakta Rehabilitation Fanganaba Honaba Masung Nam Soreba Singi Human Rights Ki Matang the Su Marinaba Singda Paktaknana Kanganaba Honabagni Haina Fongdoki Luinana Ministry of Social Justice and Empowerment Government of India Ki Department of Empowerment of Persons with Disabilities Ki Statutory Body Ama Oriba National Institute for Locomotor Disabilities Kolkata Gi Spastic Society Manipur ga khusam naraga lang thabal kunjada laiba composite center da nam soreba singe community based rehabilitation amasu haukiba January kuntra da launch tawkre haina su fongdoki ICDS की supervisors adagi kenogi akoi community level da work toriba keno singsi stakeholders keno singsi akoi capacity building kamaina tawgani CBR kamaina plan tawgani aduga akoi services keno sing mayam se darkar lairiba akoi disabled person sing je community da kamaina yawhangadagi haiba adugi keno sing ni training program ni masi training program se da akoina numit ani amaga kano akoi community sida chatlaga institution sing disabled gi work tawriba center sida chatlaga makoi hands on exposure practice keno su adum akoina chathagani Imphal ki Naurem Thong Lystrom Derek Uripok the Labor Rural Health Organization ITS Oda Kunmatwarak Suba All India Mahavi Awards ki Community and Social Service category da Khalakli Haina Siralamada Kangalakli Rural Health Organization ITS OC Marwaina Manipur remote hill areas da service tawani Suhairi School of Entrepreneurship Skill Development for Women gi Manipur State Hub among us Chingmerong the Labor Class Grande da launch tawkre Friends of Women's World Banking Amadi Chanura Microfin Manipur Anina Kusam Naraga Sinba event Aduda Rural Development and Panchayati Raj ki Principal Secretary Amit Khan IS na Sibgis ki Warul Piraduna Government na Pitariba Yaifa Thaurang scheme singasi Mapung Pana Phangi Hairabadi Miam ga government ga corporate tawba mathautai Amadi Singamadi Tam Aniki Marakta Khenaba Tamliba Makai State Asida Saukatpa Purapa Ngamloi Haiki Mahagna women entrepreneurs singi handloom gi pothokta hena phagalan gi harabadi technology upgrade tawba masung course material hantahan ba mathok tai haiki tharmasi de woman entrepreneur kayana sar yaki
Ching the development tore, tampak the tode, adusu yaro. Tampak the di chaukhale, ching di chaukhate, adusu yaro. Akhoi di punbataba. Karino hai badi ching the perman to produce lady. Akhoi na ching the ki home thai. Aduga ching the kariyapra cut flower thai. Adu karmain pugani. Akhoi infrastructure phajana later di pugu yaro. Mapan the thaba yaro. So that we have to see that the development of hill and valley is together. Khurai Assembly Constituency ke manung san laiba upak thong ani amasung suspension bridge ama simjinnabaги damak Assembly Constituency asigi MLA ki local area development fund gi lupa lakh ahum miyam da sinakre ngase Assembly Constituency asigi MLA El Susindrona khabai soi karong da kongba turel mathaka sab upak thong simjinnab lupa lising yangkai akoi bagi miyam da khusinaki panbayai nimit kharini ki mamang da Kongpal Lai Hidian upak thong semjana balupa lising yang kai piki bagalunena idil tuil mathak ta saba phaknung suspension bridge semjana balupa lak ani khusinna khraba lai khrabani hiram singh asigi matang de ML na fongdor kibada Assembly Constituency asigi manung sana laiba upak thong mari amasong suspension bridge ahum RCC onaba program da yaurabasu lengak asina sahi amma mapung pharak pagi development work kaya paikhatpana sel gi awaba khara mayuk na badagi matam kharagi oina thong Singasi Semjinaba Mahakna Senpamsi Asi Miam the Kusinakibani Matik Saba Thong Labor Hibase Tangai Fadaba Oibana Public Works Department na Development Work Paikat Pamatamda Thong Sabagi Tabak Asida Ahirma Mieng Tamaning Nabagi Apama Suhaiki Department na priority basis Semapumatamda Thong Gumbase Masidi Yamna Maru Labor Adagi Akoige Thongumosina Hoina Yamna Kano Haitare, Darka labor, Port of Ovenina, priority basis the Hapumatamda, Infal Manunsu Oreco, Yam Nakpa Infal the Gay, say, Kurais Infal is Manun the Yamna area Amne Hajer. Aduna, Masigi Nakrava areas the sea lay, Fiums is the Labonina, Madu, Ate, Rapas in Hana, Tobiragasu, Yamna Fay, Tobodabu, Anakpa the lady, Purpose in Masitangai Padavani, Aduna, priority basis the engineers in the department, priority the Hapumatamda, Masisu priority, or from Toktabra, Havase, Masi a hygienic other priority or handing in a Masin Tamsi. Imphal is district ki Brahmapur, Laljila Paleka, Gilastrom Lerak Mapadagi. Kongnang Makong, Haina Kangnaba, Mapa Fabada, Toti Ising Fangdabagi Wakat Lakli. Hiramasiki Matangda, Leka Gimius in a Fondor of Matungina, Mapamasida Anova Pipeline Nama, Mamang Segi December Tamadi, Saliba Sayasik January Tadagi. Tinglaki, Hariba Asida, Connection Taunabagi Damakta Consumer Sing da Makoi Makoigi Atun Senpam Sing, Tidok Hale. Lupali Sing Manga, Tara Manga Sing Atun Bill Sing, Tidok Naduna, Anova Line Asida, Connection Tawalaba Matunda, Numini Kak Ising Tarak Lamlaga, Makatana Tarakidre Adumapo, Connection Loktok Naraba. Hanagi Ariba pipeline dadi Kazik Tari, Masida Ariba pipeline dagi, Europe ising na lambida tung sindana miyam da sound kodong tiba mayok na hale, lambida lakpagari kaya extend talk na aso open hawa yaure, lekaya sige miyoy amana fongdora pada, laliba tangpun mga fawagi manungda, nauna tingliba pipeline na sidi ising tarak taba tarabadi, pipeline na si local club, mayra pa biyamasong lekay miyam galunina, puktok lagani amasong makata na akan bukongzeng kaya sangsilagani haina fongdorakli. Pumamaba matung numiniri bhauri aikhoi isingche marang kaina sijanaba phangjarami adugi matung hujik isingche laktrabanina akhoi tarik 15 bhaugi manung sida akhoi mari lainaba water supply gi department ki site natraga akhoi gi MLA gi site tagi akhoi gi isingche thabiraktraba taragadi tarik 15 bhaugchigi manungda isingche thabiraktraba taragadi 13 tagi akhoi gi club ki site adagi maira paibi gi site tagi akhoi tarik 13 sidagi di kanose pipe se akhoi phukta charani hauzik sanamagi pauda lamdamasida leminari ba phurup singi marakta lining laisul gi khenaba thamdana apun manipura ma sagatna ba khonabada sana khonabada amadi article sagi achoba thaudang lei haina forest and environment minister Shyam Kumar Fonglokre Ngasidagi Haudana Kairao Assembly Constituency the Kundari Singa Masung Tamgi Forup Singa Oiba Football Tournament Ama Hogdok Padasar Yaran Wafamasi Minister Sam Kumana Fongdo Kibane Urup Arabti Development Coordinating Committee Nasin and Arabti Makha Lekai Kangzei Bungda Pangto Kiba Thorum Adu the Makhatana Minister na Syam Kumana Hai Kibada
Mamangayda ahal laman singna masamasu singbo masa asoapan nangani haiduna sana khonabada yahullamdabagi chanabi adu ngasidi mangkhre. Sana khonabana masa fanbada natana lamdamasiba malemda masaktakli haibagi wakhalwanda masa singbo sana khonaba yahunbada asoba thaudang lawrakle masimak afaba khongthang amani hainasu minister na thamki. Nungsinaba ingtapa Manipur ma sagatpada karamba makha sanam ngamgada habada akoi culture akoi sana khonaba ji khana akoi ngamgani ngaside mama ama yobasina lampakta ma sanam thadok piotuna tanan basi du thagale matam kharagi mamangda akoi angang ojading jadi ima ipasa sanamungda yawno bon gawno na khona khote kani hada thingam nga kane debu ngaside sanamungda lai me amje ima ise itema akhe pithalle se takpade lamdam masege ima singna amani se chan singna Ngasaki Taramada Kairawasan constituency MLA Lauriam Ramesu and Haikibada football tournament C Kairawasan constituency da Laminari before singing Marakta Nungsi Sanaba Purak Namapandam the Pangtopani. Kendra si dagisu apaba sanare kaya putoktuna Manipurna sana khonabada mangjil thabang amliba asi hengat na bahona gani haiki ngasida ge hauki ba football tournament sige sarok ama oina Kairawasan constituency MLA El Ramesu na lusing timga Urup Arabti Development Coordinating Committee ge football exhibition match ama pangthoki match asida MLA Rameswar amasung MLA Dingona sankiba goal ani yauna punna panjal taret sanduna MLA Rameswar lusingba teamna Urup Arabti Development Coordinating Committee ba panjal taret amada yama laksa na maithiba piki loinana team kunna saru yaduna ngasida ge haukiba Kairao Kendra Singmi Tami Integrated Football Tournament ki asoba ahoba match ta AYLCB Arabti amasung WPHYC Punal Maringi Marakta Sanaki match asi hawbadagi makalani na masagi haising basing utoktuna Sanaki adabo AYLCB Arabtina WPHYC Punal Maring ahum amada maiti bapiki Singmi tami hariba tournament asi kanoje koi mamangda legidraba yamba XML karam thamajin hodopiramana adu mabuni singboina man pamjam thabak tu chatharak poina ngasi asugumba tournament se hodokjabani aduga sugi team de koi kendra sida koi je jati tauk ta bhai bare unity porokpa amadi sano khonaba yam phaba club yam si yaw maibu pung thogot poina koi hariba tournament sinjabani aduga Manipur gi oina football lamda koi India da koi masang naiba koi state amane dubo sida ju khara mating pang poina koi hariba local club sing je sidagi apha player thokna magi mukta panamna koi arabti gi da ko pulakanda ahan boin sinjabani Second winter year weapon shooting competition 2008 na mathangta April tang kunma pandagi sai sagi me ama fawba kumanlapak shooting range na pangtulagani haina Manipur Rifles Association na thadorapa siulamana khangalakle masida saru yani shooter sing na makhoi gi mari lena basia sang sing April 23 fawba gi manungda tournament sigi manager da pichilakpa yakani su haina chirlosin makatari Taruk Suba T20 Manipur Veteran Cricket Tournament Cookie Sporting Club Lambulen semi-final sankre ngasi Model Higher Secondary School amasung Oriental College ki sanabong na sana kiba cricket tournament se gitaramat suba likta tos ngam kiba Cookie Sporting Club Lambulen na match asida fielding hana shanabana bawari lauki leg match asigi ahan ba batting sana kiba Model Club bisinga makhana match asig apiba oba kunna wicket nipan turaga subna giran maftrak lawba ngamki inning asida Bikramjit na run kuntra taruk lauki match asigi ani suba inning sana kiba Cookie Sporting Club Lambulen over taramariga ball manga wicket manga makturaga manga khak turaga mai pak pagaran muftrani thoi edu lobangam kibani ining asida ninghorena run kunma thoi kunmanga ga Gomilen run kuni thoi lobangam ke ngasig leg match asida wicket ani amasung run kuni thoi lobangam kiba Cookie Sporting Club Lambulen gi all rounder Gomilen na man of the match star ke Manipur Veteran Cricket Association ni makada chathariba cricket tournament sida team ni panasar yari hayeng sanagada cricket tournament asiga robe likta Young Welfare Club Langthabala masung Nauria Pakla Sporting Association anina lamba taunaragani Kanglai State Academy da Academy na sinduna thasige kunmari amasukun mangada taramangarak suba under 15 open Saturday and Sunday Rapid State Tournament 2018 pangthulagani haina Academy asina thadorapa kiolomana khangalakle Tournament asige rules and regulation amasung akobama rules sing Academy asige singzamai singa matak songtham laikai da labor office tagi thasige kolumdoi fabagi manungda khangba yagani haina supau sinema katare Manga Subal Ras Papu Memorial Junior Volleyball Tournament YMDO Hairangoi FDC Team A Samuраmasung NYVA Team A Naurem semi-final sankre Thasiki tara marite ki satharli volleyball tournament sigi ngasi sana ki ahanba likta NYVA Team A Naurem na
Mikia Mayang Infalbu Panjal set Aum Sinoda 25-19, 25-17 number song 25 Taranipan the mighty Pibangam Kibagaluna Anisubal Lictana Bake Sana Kaitel SDC Team B Samurobu Ahum Amada Poen Kunmanga Taramanga Kunmanga Taramari Kunmari Kuntramas Kunmanga Taranipan the mighty Piki Manipur ki puari the ning sing duna Lerega the Bakumzali sing Machama Mapumari Mars Taramari the Hairango Tongi Sanabungasida Tokiba Tamtiba Taudok Ama Maram Oiraga Danabati Memorial Volleyball Tournament si Makatana Pangto Kidraba Matungda Amuhan All Manipur Volleyball Association Lamjing Maka the Young Men's Development Organization Harango to the Sinner Satariba Volleyball Tournament si team Nipan Sar Yari Haying Tournament Sigi semi final match Animak Sanaragani Santos Trophy Football Tournament Final Round ki ahanba Lecta Manipur Mighty Banangkre Hai Santos Trophy ki puarida Kuntrani Thurak Champion Oibangam Kraba West Bengal Yumbu Oiduna Kolkata da ngasi sana ki tournament sige Lek match amada West Bengal ki Sandaroi Sumit Das na match ki Nipana masung taratruk suminit sing da Panjal ani aduga Vidya Sagana match sige marfum doyama suminit da Panjal amas sanduna Manipur ba Panjal ahum sino da Mighty Pipangam ke Trophy asigi Group A the Manipur West Bengal Sandiga Kerala masung Maharashtra ga Lek match sing da athohen tanare Thasiki Kunmatu the Manipur ki anisubal Lek match da Sandigar ga lamba taunaraga ni haina amfagi Cherolamana Kangalakli Hauze Arobada Moraba Pamana Pizari Chief Minister gi Larik Yang Ministry program gi Makhada Swataraba section the labor Mahiru Singh Oiba Thataru ki free remedial costing scheme nga Chief Minister Nong Thoma Biren Haudokre Manipur ki mangsul labanga makal singa simut kita na bahona hobana apaba khongthang hoigani hane Deputy Chief Minister Y Zoykoman appeal tawrakli Handak sai December phawa ki manun resta asigi mafam sin bathung na mai fangan bang ngamlagani haina MSPDCL na thajaba thamlakli Amasung Singmi Tam Integrated Football Tournament Arapti Makha Laikai Kangjibung na ngasida gi haukre